ꯑꯩꯒꯤ ꯅꯨꯄꯤ ꯃꯤꯃꯤꯒꯩ ꯇꯧꯒ ꯈꯪꯅꯔꯝꯃꯤꯁꯨ ꯈꯪꯉꯦꯕ ꯑꯗꯨꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯈꯪꯅꯔꯛꯀꯦꯕ ꯃꯤꯃꯤꯁꯤꯕꯨ ꯇꯧ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤꯗꯣ ꯂꯥꯛꯑꯣ ꯌꯥꯏ ꯂꯥꯛꯑꯣ ꯌꯥꯏ ꯊꯦꯡꯅꯁꯤ ꯌꯥꯏ ꯅꯪꯒꯤꯗꯤ ꯇꯜꯂꯦ ꯍꯣꯏ ꯍꯣꯏ ꯌꯥꯏ ꯍꯥ ꯑꯩꯃ ꯀꯔꯤꯅꯣꯅꯦ ꯅꯪꯕꯣ ꯅꯨꯡꯁꯤꯕꯤ ꯅꯪ ꯑꯗꯨꯒꯤꯗꯃꯛꯇ ꯋꯥꯏꯗꯣ ꯀꯩꯅꯣ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩꯅ ꯀꯣꯛ ꯂꯩꯕꯤꯔ ꯂꯣꯏꯔꯦ ꯑꯁ ꯅꯪꯒꯤꯗꯃꯛꯇ ꯅꯁꯨꯝꯂꯥꯡꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯀꯩꯅꯣꯅꯦ ꯑꯁ ꯅꯪꯕꯣ ꯍꯥ ꯅꯪꯁꯤꯗꯤ ꯍꯣꯏ ꯌꯥꯏ ꯌꯥꯏ ꯊꯦꯡꯅꯁꯤ ꯍꯣꯏ ꯑꯁ ꯅꯪꯁꯤ ꯍꯜꯂꯣ ꯅꯠꯇꯦ ꯑꯩꯅ ꯏꯃꯥꯟꯅꯕ ꯑꯃ ꯊꯦꯡꯅꯔꯕꯀꯣ ꯋꯥꯔꯤ ꯑꯃ ꯁꯥꯒꯦ ꯑꯗꯨꯒ ꯑꯩ ꯐꯠ ꯑꯃꯨꯛ ꯇꯧꯔꯛꯀꯦꯀꯣ ꯍꯣꯏ 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 ꯀꯩꯅꯣ ꯃꯥꯅ ꯐꯛꯂꯥꯡꯗ ꯅꯞꯄꯒ ꯅꯣꯛꯇꯅ ꯈꯛꯇꯁꯤ ꯃꯥꯁꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯔꯤ ꯃꯥꯜꯂꯤꯅꯦ ꯃꯥꯁꯨ ꯅꯨꯄꯤ ꯀꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯇ꯭ꯔꯕ ꯈꯪꯒꯅꯤꯗꯅ ꯅꯪ ꯉꯁꯤꯗꯤ ꯅꯪ ꯍꯨꯔꯥꯟꯕ ꯐꯥꯒꯦꯕ ꯅꯪ ꯍꯣꯏ ꯍꯣꯏ ꯀꯩꯗꯧꯕ ꯅꯪꯒꯤꯁꯤꯗ 이만한 꾸이는 법 방어다봐 와이 사나면 ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯀꯨꯏꯅ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯤꯗꯣ ꯅꯪꯁꯨ ꯈꯨꯅꯣꯛꯇꯣ ꯅꯪ ꯅꯃꯥꯟꯅꯕꯒꯤ ꯈꯨꯅꯣꯛ ꯅꯠꯇꯦ 낭도시 누워라 두디 누피 꼬용은이냐 ꯅꯠꯇꯦꯍꯦ ꯀꯣꯏꯗꯦ ꯀꯥꯏ 이만하ꯕꯅꯦ ꯑꯩꯒꯤ ꯀꯩꯅꯣ 얘기 나봐도 얘기 이 꼬에 강한 능력이 있다고 ꯐꯔꯦ ꯀꯣꯏꯔꯦꯅꯦ ꯅꯪ ꯀꯩꯗꯧ ꯍꯥꯏꯕ꯭ꯔꯣꯅꯦ 그지 꼬이겠노 능디 강한 놈라 아이 누피 강나가 난 꼬이 하라 와 ꯅꯪꯗꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯕ ꯑꯣꯏꯔꯦ ꯐꯔꯦ ꯐꯔꯦ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯔꯣꯏꯌꯦ ꯈꯪꯒꯗꯕ ꯅꯪ 파래가니 여부야지 여부야. 여부요 하이디 끼래 파래 충아 여부요 하이디 파래 마시기 또 엄바에도 루홍부 여로 가는 파이 더루기 닝이두가 아이잉랑 루홍부 따싱 넘어 끼기 여우디니 파이 마 아이놈 끄이더기 디행 따레나 마기 루홍부 아이 충아 여로요 강리드나 마. Quay tao thì đơn xin được gì siêu rồi này. 마니네, 마니 진짜 그도 이봐. 야래, 강게 한우바 찐테이바. 아 소들이네. quay tao thì đi chứ. Mau để qua. Lệ Xui bố xui làm gì đó Ê tông lâu rồi Ý cái Masibu aina nahan lai thamai thaling edasu thangnabai da leiram ngasi su mu aikhoi kondong sidagi thore nati mai sibu akhoi thangnaba yum sibu moigi oijalo as oiramadi aidi onthokna haina roidorida Tamo. Hả? Hằng ơi. Kaino asigi nupa ama chirai khara tangba nupa ama leibado adudo magi mayum oidoira natraga sum koithora irana Hoi ta kom bro. Hoi. Kedorbodo. Mayum ne. Ha. 나 강나버. 강나데. 마세 아이나 khara toina ugiba mi manba aduginida.
mayumne ꯑꯁ ꯆꯠꯂꯤ ꯃꯐꯝ ꯈꯨꯗꯤꯡ ꯑꯩꯅ ꯂꯩꯔꯝꯃꯤ ꯑꯩꯒꯤꯁꯨ ꯊꯃꯣꯏꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ ꯑꯩꯒꯤꯁꯨ ꯊꯃꯣꯏꯗ ꯂꯦꯡꯗꯅ ꯉꯔꯥꯡꯗꯤ ꯕꯣꯟꯗꯨꯗꯨꯒꯤ ꯂꯨꯍꯣꯡꯕꯅꯤ ꯑꯩꯒꯤꯗꯁꯨ ꯃꯥꯅ ꯌꯥꯎꯔꯝꯗꯕꯅꯤ ꯑꯩꯁꯨ ꯌꯥꯎꯔꯣꯏ ꯌꯥꯎꯗꯦ ꯏꯃꯥꯟꯅꯕꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯊꯕꯛꯁꯨ ꯌꯥꯎꯊꯣꯛꯎꯕꯅꯤ ꯁꯦꯟꯁꯨ ꯐꯪꯉꯦ ꯁꯤꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦ ꯃꯥꯗꯤ ꯅꯨꯡꯉꯥꯏꯔꯝꯃꯅꯤ ꯃꯈꯣꯡ ꯇꯦꯛꯑꯃꯅꯤ ꯑꯩꯅꯒ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯑꯅ ꯆꯪꯈꯤꯒꯦ ꯀꯥꯏꯗꯕꯨ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯇꯧꯏꯁꯤꯅ ꯀꯩꯒꯤꯅꯣ ꯎꯝꯅꯦꯅ ꯃꯤ ꯌꯥꯝꯅ ꯂꯩꯕꯁꯨ ꯅꯠꯇꯕ ꯃꯊꯟꯇꯁꯨ ꯄꯣꯏꯅꯤ ꯁꯤ ꯂꯣꯏꯁꯟ ꯈꯣꯠꯁꯟꯕꯒ ꯍꯩꯇ꯭ꯔꯕ ꯁꯤꯕꯣ ꯃꯈꯨꯠꯁꯤꯅ ꯆꯥꯏꯗꯅ ꯁꯦꯟꯗꯟꯒꯁꯦ ꯐꯖꯅ ꯊꯝꯕ ꯌꯥꯔꯤꯅꯦꯕꯀꯣ ꯇꯧꯔꯤꯁꯦ ꯕꯣꯜꯁꯤꯅ ꯀꯥꯏꯗꯦꯅꯣ ꯀꯅꯥ ꯌꯥꯝꯅ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯂꯥꯛꯆꯔꯛꯀꯗꯣꯔꯤꯕꯅꯤ ꯇꯥꯃꯥꯏ ꯃꯨꯁꯤꯃ ꯑꯁꯤꯃꯨꯛ ꯊꯦꯡꯅꯩ ꯇꯧꯔꯤ ꯑꯩꯈꯣꯏ ꯇꯥꯎ ꯀꯔꯥꯏ ꯍꯥꯏꯖꯤꯟꯗ ꯑꯁꯤꯃꯨꯛ ꯂꯧꯔꯨꯅ ꯇꯧꯔꯤꯁꯤ ꯗꯁꯥꯅꯤ ꯁꯤꯅ ꯑꯃꯨꯛ ꯁꯤꯗ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤꯕ ꯁꯤꯅ ꯑꯃꯨꯛ ꯁꯤꯗ ꯀꯃꯥꯏꯅ ꯂꯥꯛꯏꯕ ꯀꯩꯅꯣ ꯇꯥꯃꯣ ꯍꯥꯎ ꯑꯁꯤꯗ ꯃꯤ ꯃꯆꯥ ꯑꯃ ꯂꯥꯛꯏꯁꯦ ꯃꯥꯁꯨ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯏꯔꯣ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯁꯤꯗ ꯂꯩꯕ꯭ꯔꯣ ꯃꯤ ꯃꯆꯥꯗꯤ ꯁꯤ ꯑꯩꯈꯣꯏ ꯁꯤ ꯌꯨꯝ ꯊꯪꯅꯕꯁꯤꯔꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯇꯥꯎ ꯃꯥꯏꯃꯨꯡꯅꯤ ꯀꯩꯗꯧꯔꯒꯦ ꯀꯩ ꯅꯣꯏ ꯍꯥꯟꯅ ꯈꯪꯅꯔꯛꯄ꯭ꯔꯣ ꯈꯪꯅꯔꯛꯀꯦ ꯍꯥꯏꯗꯤ ꯁꯨꯝ ꯃꯁꯛ ꯃꯥꯏ ꯈꯪꯅꯕ꯭ꯔꯥ ꯁꯤꯅꯤ ꯃꯥꯁꯦ ꯑꯩꯅ ꯎꯕꯒꯨꯝ ꯇꯧꯕ ꯑꯣ ꯑꯁ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯇꯥꯎꯅꯤꯗ ꯁꯤ ꯅꯨꯡꯁꯤꯕꯩ ꯆꯥꯡꯁꯦ ꯌꯨꯝ ꯊꯪꯅ ꯂꯩꯁꯦ ꯁꯤ ꯃꯥꯏ ꯂꯨꯍꯣꯡꯕꯗ ꯆꯪꯕꯤꯕ ꯅꯠꯇꯦ ꯑꯩ ꯃꯔꯛ ꯃꯔꯛꯇꯒꯗꯤ ꯆꯔꯨꯡꯒ ꯃꯤꯟꯅꯔꯤ ꯄꯣꯠꯅꯤꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯇꯥꯎꯅꯤ ꯃꯣꯏ ꯃꯧꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯑꯦ ꯀꯩꯅꯣ ꯃꯁꯤ ꯃꯁꯛ ꯈꯪꯒꯨꯝ ꯇꯧꯏꯗ ꯃꯁꯤꯕꯨ ꯌꯥꯝ ꯃꯥꯟꯈ꯭ꯔꯦꯗ ꯑꯁꯤꯕꯨ ꯃꯥꯅꯤꯅꯦ ꯃꯥꯗꯤ ꯁꯤꯗ ꯌꯨꯝ ꯄꯥꯜꯂꯕꯣꯏꯔꯦ ꯑꯣꯟꯊꯣꯛꯅ ꯃꯥꯏ ꯆꯥꯟꯅꯈꯤꯗ꯭ꯔꯕꯅꯤꯗ ꯀꯔꯤꯅꯣ ꯃꯥꯅ ꯁꯦꯠꯂꯤ ꯆꯥꯔꯤ ꯃꯌꯥꯝꯁꯤꯕꯨ ꯑꯩ ꯊꯕꯛ ꯇꯧꯕꯗꯕꯣ ꯉꯔꯥꯡꯗꯤ ꯇꯞꯇꯥꯏ ꯀꯦꯁꯜꯂꯕꯅꯤꯅ ꯑꯩꯅ ꯃꯁꯛꯁꯦ ꯈꯪꯉꯨꯗ꯭ꯔꯤꯅꯦꯕ ꯇꯧꯕ ꯃꯥꯜꯂꯦ ꯋꯥꯏꯁꯦ ꯌꯥꯗ 우시트리니 오네 마기세 마나 힌다 야데 하베 모음이네 밑좀 톡나 나더래도
ꯐꯣꯟꯁꯦ ꯑꯆꯧꯕ ꯑꯃ ꯄꯨꯊꯣꯔꯛꯑꯗꯅ ngài đấy lottery phong dân lật nữa nông mất cám lọc thiệp phân ấy chim ngài nông ai bút xì rồi rồi chứ bố tất số thở ở dân là chi ăn ꯑꯩꯗꯤ ꯉꯁꯥꯏ ꯂꯣꯏꯔꯕꯅꯦ ꯑꯗꯨꯗ ꯇꯥꯃꯣꯅ ꯁꯥꯕꯤꯕ ꯂꯤꯛꯁꯦ ꯉꯁꯤ ꯁꯤꯔꯛꯑꯒꯦꯅ ꯍꯦꯛꯇ ꯁꯤꯖꯜꯂꯛꯑ ꯊꯣꯛꯂꯛꯑꯕ ꯁ꯭ꯋꯥꯏꯗꯗꯤꯅꯦ ꯀꯣꯂꯨꯅ ꯁꯥꯕ ꯂꯤꯛꯇꯣ ꯑꯁꯦꯡꯕꯅꯤ ꯈꯜꯂꯒ ꯁꯤꯖꯕꯁꯨ ꯌꯥꯝ ꯂꯩꯕꯅꯦ 에스 미어항 간대 라 꼬이 털으기 싫어 됐어 ꯍꯣꯏ ꯍꯣꯏ Tersi. ꯃꯆꯨꯒ ꯄꯣꯛꯏꯅꯦ 제가 마치 이렇게 이거니 뭐지 뭐 뭔가 농아이 라간지도 미군데 이때부터 또 오신 비고 그 이거지 뭐 너무 모르겠네 ꯅꯪꯕꯨ ꯁꯤꯁꯦ ꯁꯅꯥ ꯑꯁꯦꯡꯕꯅꯤ ꯍꯥꯏꯗꯥꯏꯅꯦ 마네 너 섬랑기ꯗꯃꯛꯇ ꯆꯍꯤ ꯀꯌꯥ ꯇꯨꯡꯁꯤꯟꯖꯔꯒ ꯑꯩꯅ ꯅ 섬랑기ꯗꯃꯛꯇ ꯁꯥꯕꯅꯦ ꯁꯤꯁꯦ ꯁꯅꯥ ꯑꯁꯦꯡꯕ ꯑꯣꯏꯔꯗꯤ ꯃꯆꯨ ꯀꯣꯏꯁꯦ ꯀꯣꯛꯈꯤꯒꯗ꯭ꯔꯣ ꯑꯩ ꯃꯆꯨ ꯀꯣꯛꯄ ꯑꯣꯏꯔꯝꯃꯣꯏ ꯆꯨꯕ ꯑꯣꯏꯔꯝꯒꯅꯤ ꯃꯣꯏꯒꯤ ꯀꯔꯤ ꯁꯦꯡꯅꯕꯗꯨ ꯑꯗꯨꯝ ꯁꯦꯡꯕ ꯌꯥꯕꯅꯦ ꯅꯆꯤꯟ ꯑꯁꯨꯛ ꯌꯥꯝ ꯊꯤꯕ ꯅꯨꯄꯥꯗꯣ ꯅꯪ ꯑꯩ ꯌꯥꯝ ꯄꯨꯛꯅꯤꯡꯉꯕ ꯍꯥ ꯐꯤꯕꯝ ꯁꯛꯇꯥꯁꯤꯒ ꯕꯥꯇꯤꯜ ꯑꯅꯤ ꯈꯤꯇꯪ ꯊꯥꯡꯕꯁꯤꯗ ꯁꯤꯡꯂꯤꯅꯤ ꯀꯥꯏꯅ ꯎꯇꯨꯞꯃꯨꯛꯀ ꯆꯥꯎꯔꯗꯅ 얘라 하우거든 하우그래 하우지기 머리 엄청 린너드랍니다 미워하지 않으시다 ꯑꯩꯁꯨꯅꯦ ꯅꯪꯉꯣꯟꯗ ꯂꯩꯍꯧꯗꯕꯁꯦ ꯂꯥꯏꯕ ꯌꯥꯝ ꯐꯔꯛꯈ꯭ꯔꯖꯥꯠꯅꯤ ꯋꯥꯏ ꯑꯗꯨꯝ ꯁꯪꯉꯦ 그러면 난 하우도 야 파이고 나는 영내로라디 보고 아이는 러리 누피제 사나니 사나 제바가 티도 더가자니 ꯑꯣ ꯑꯩꯈꯣꯏ ꯅꯨꯄꯥꯁꯨꯅꯦ ꯅꯪꯒ ꯌꯦꯡꯅꯔꯒꯗꯤꯅꯦ ꯌꯥꯝ ꯊꯤꯅ ꯐꯔꯛꯈ꯭ꯔꯖꯥꯠꯅꯤ ꯅꯨꯄꯥꯅꯤ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯑꯦ 헤라 얼마지 해내루시다 어호주 픽처를주네 알아이브디 났대 해니머루네 해니머루 ꯐꯤꯕꯝ ꯁꯛꯇꯥꯁꯤꯒ ꯕꯣꯔꯥ ꯎꯆꯤ ꯍꯦꯛ ꯃꯥꯜꯂꯗꯅ ꯀꯩꯅꯣ ꯑꯅꯤꯁꯤ ꯇꯧ ꯅꯣꯡꯐꯥꯎꯗ ꯀꯧꯅ ꯉꯥꯡꯅ ꯇꯧꯗꯕ ꯑꯅꯤꯁꯤꯅ ꯉꯁꯤꯅ ꯑꯋꯥꯏ ꯑꯈꯨꯝꯒ ꯈꯟꯅꯔꯒꯁꯨ ꯂꯩꯔꯝꯃꯤ ꯃꯣꯏꯅꯤꯁꯦ ꯑꯩ ꯅꯨꯄꯤ ꯅꯠꯇꯤꯗꯩꯗꯣ ꯅꯨꯄꯤꯁꯦ ꯌꯥꯝ ꯄꯪꯈ꯭ꯔꯖꯥꯠꯅꯤꯗ ꯑꯁ ꯅꯠꯁꯦ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯑꯩꯅ ꯂꯤꯛ ꯃꯇꯣꯡ ꯃꯇꯣꯡ ꯇꯥꯕ ꯑꯆꯧꯕꯗꯣ ꯑꯩꯅ ꯀꯣꯂꯨꯅ ꯁꯥꯔ ꯄꯤꯕ ꯃꯥꯗꯤ ꯁꯅꯥꯅꯤ ꯀꯜꯂ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯈꯤꯕ ꯑꯇꯩ ꯇꯥ ꯑꯩ ꯉꯥꯛꯇꯪ ꯇꯧ ꯅꯪꯒꯤ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯗꯅꯦ ꯑꯩꯅ ꯅꯉꯣꯟꯗ ꯂꯩꯇ꯭ꯔꯤꯕ ꯅꯉꯣꯟꯗ ꯂꯩꯍꯧꯗꯕꯁꯦ ꯑꯩ ꯂꯥꯏꯕꯛ ꯌꯥꯝ ꯐꯩ 이마 혹시 아이는 로이 누구지? 너무한데디 야기 파그래. 저 삽주디 형에 너무디 힐리. 사반데 형에 너무디 왕자고. 저도서 빌딩 마톤 가빈 비니 라바이. ꯅꯪꯒꯤ ꯑꯗꯨꯒꯤ ꯅꯔꯝ ꯆꯠꯇꯨꯗꯕꯨ ꯀꯌꯥꯝ ꯑꯐꯕ ꯅꯨꯄꯤ ꯐꯪꯗꯧꯔꯤꯒꯦ ꯑꯗꯨꯒ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯇꯨꯡꯗ ꯆꯨꯞꯄꯣꯏꯅ ꯈꯟꯕ꯭ꯔꯣ ꯅꯪꯒꯤꯁꯦ ꯃꯨꯛ ꯅꯪ 좀 미미도 많이 게 칼리야 ꯅꯪꯒꯤꯁꯦ 뭐. ꯀꯩꯗꯧꯕꯩ ꯍꯥꯏꯖꯗꯧꯔꯤꯒꯦ ꯍꯥꯏꯖꯔꯣꯏ ꯑꯩꯈꯣꯏꯒ ꯅꯣꯏꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯗꯅ ꯍꯥꯏꯗꯧꯔꯤꯒꯦ ꯍꯥꯏꯔꯣꯏ ꯑꯩꯈꯣꯏꯁꯨꯅꯦ ꯌꯥꯝ ꯋꯥꯠꯇ ꯄꯥꯗꯅ ꯂꯩꯖꯩꯌꯦ 오늘 얘기
ꯀꯔꯤꯅꯣ ꯑꯅꯤꯁꯨ ꯉꯁꯤ ꯇꯧꯔꯝꯃꯤꯁꯤꯅ ꯅꯨꯄꯤ ꯅꯪ ꯉꯥꯏꯈꯣ ꯑꯁꯤ ꯑꯩꯈꯣꯏ ꯏꯇꯥꯎ ꯇꯣꯝꯕꯁꯤ ꯅꯣꯡꯃꯇꯅ ꯀꯧꯅ ꯉꯥꯡꯅ ꯇꯧꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯤꯛꯅꯗꯅ ꯈꯟꯅꯗꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ ꯑꯁ ꯀꯩꯁꯨ ꯅꯠꯇꯦꯕ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯄꯣꯟꯇꯦꯅꯦ ꯍꯧꯖꯤꯛꯇ ꯅꯪ ꯈꯟꯅꯗꯅ ꯆꯤꯛꯅꯗꯅ ꯂꯩꯔꯝꯃꯤꯗꯨꯕꯨ ꯀꯩꯁꯨ ꯅꯠꯇꯦꯌꯦ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ ꯅꯔꯣ ꯁꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯀꯣꯏꯔꯤꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯒ ꯃꯣꯏꯒꯤ ꯍꯤꯡꯒꯣꯜꯒ ꯀꯔꯤꯁꯨ ꯌꯦꯠꯁꯟꯅꯕ ꯂꯩꯕꯁꯨ ꯅꯠꯇꯦ ꯁꯤꯗ ꯀꯔꯤ ꯈꯟꯅꯅꯤꯡꯉꯥꯏ ꯂꯩꯔꯤꯒꯦ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ ꯅꯔꯣ ꯆꯨꯝꯃꯣ ꯍꯥꯏꯔꯛꯑꯣ ꯅꯆꯤꯟꯗꯨ ꯈꯨꯝꯃꯨꯅꯦ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ ꯍꯥꯏꯔꯣ ꯅꯆꯤꯟꯗꯨ ꯈꯨꯝꯃꯨꯅꯦ ꯁꯦꯡꯅ ꯍꯥꯏꯔꯛꯎꯅꯦ ꯍꯥꯏꯔꯛꯑꯣ ꯍꯣ ꯑꯩꯒ ꯈꯪꯅꯔꯝꯃꯦ ꯑꯩꯒ ꯅꯨꯡꯁꯤꯅꯔꯝꯃꯦ ꯀꯩꯅꯣ ꯍꯥꯏꯗꯨ ꯑꯁꯦꯡꯕꯩꯔꯣ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩ ꯆꯤꯡꯅꯕ ꯀꯨꯏꯔꯕꯅꯦ ꯅꯍꯥꯟ ꯅꯣꯡꯃꯗ ꯑꯩꯈꯣꯏ ꯏꯇꯥꯎ ꯇꯣꯡꯕꯒꯤ ꯃꯔꯝꯗ ꯌꯥꯝ ꯀꯨꯞꯅ ꯍꯪꯉꯝꯕꯅꯦꯕ ꯑꯩ ꯑꯩꯈꯣꯏ ꯏꯇꯥꯎ ꯇꯣꯡꯕꯗ ꯑꯝꯇ ꯑꯁꯦꯡꯕ ꯑꯝꯇ ꯈꯪꯉꯨꯒꯦꯗ ꯍꯣꯏ ꯏꯇꯥꯎ ꯂꯩꯇ ꯃꯥꯜꯂꯦ ꯇꯧꯔꯤ ꯑꯩ ꯂꯧꯔꯤ ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏ ꯏꯇꯥꯎ ꯇꯣꯡꯕ ꯈꯪꯅꯔꯝꯕ ꯑꯩꯈꯣꯏ ꯏꯇꯥꯎ ꯇꯣꯡꯕ ꯂꯧꯔꯤꯁꯤꯅ ꯑꯩꯒ ꯈꯪꯅꯔꯝꯕ ꯑꯁ ꯀꯔꯤꯅꯣ ꯑꯩ ꯇꯧꯗꯣꯏꯁꯦ ꯑꯩꯕꯨ ꯑꯁ ꯉꯥꯏꯈꯣ ꯅꯪ ꯑꯩꯈꯣꯏ ꯅꯨꯄꯥꯒ ꯈꯪꯅꯔꯝꯃꯦꯕ ꯀꯅꯥ ꯍꯥꯏꯕ ꯑꯣ ꯅꯪꯒꯤ ꯅꯨꯄꯥꯅꯅꯦ ꯃꯥꯡꯒꯣꯟꯗ ꯐꯝꯃꯒ ꯃꯨꯝ ꯁꯣꯟꯕꯗꯣ ꯑꯗꯨꯗ ꯈꯪꯉꯤꯕ ꯍꯣꯏ ꯈꯪꯅꯔꯝꯃꯦ ꯄꯠ ꯇꯠꯄ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥꯗꯣ ꯅꯪꯒ ꯊꯦꯡꯅꯔꯛꯄ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯅꯨꯄꯥ ꯊꯣꯛꯇꯕ ꯉꯁꯦꯞ ꯃꯥꯟꯕ ꯅꯨꯄꯥꯗꯣ ꯑꯗꯨꯁꯨ ꯑꯩꯒ ꯈꯪꯅꯔꯝꯃꯦ ꯅꯨꯄꯥ ꯊꯣꯛꯃꯟꯕꯗꯅꯦ ꯑꯩꯅ ꯂꯪꯊꯣꯛꯑꯝꯕ ꯑꯩ ꯅꯨꯄꯥꯁꯨ ꯅꯪꯒ ꯈꯪꯅꯔꯝꯃꯦꯕ ꯑꯣ ꯈꯪꯅꯔꯝꯃꯦ ꯅꯪꯒ ꯊꯨꯡꯅꯕꯗꯣ ꯃꯇꯤꯛ ꯌꯥꯝ ꯆꯥꯏ ꯃꯁꯤ ꯍꯦ ꯁꯝꯒ ꯄꯥꯏꯔꯛꯀꯅꯨꯗ ꯁꯝ ꯌꯥꯝ ꯀꯦꯜꯂꯤ ꯑꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯛꯁꯝꯗ ꯑꯣꯏꯅ ꯄꯥꯏꯕ ꯇꯥꯔꯦ ꯈꯪꯉꯅꯤꯅ ꯑꯩꯅ ꯅꯍꯥꯟꯗꯩ ꯃꯣꯏꯅꯤ ꯃꯤ ꯑꯃ ꯇꯧꯋꯦ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯈꯪꯉꯦꯗꯅ ꯁꯦ ꯏꯇꯥꯎ ꯃꯉꯥꯁꯨ ꯂꯩꯇ ꯃꯥꯜꯂꯤ ꯇꯧꯔꯤꯁꯦ ꯈꯪꯉꯅꯤꯗꯅ ꯄꯋꯥꯔ ꯈꯔ ꯊꯥꯔꯨꯔꯒ ꯏꯇꯥꯎꯗꯣ ꯊꯦꯡꯅꯕ ꯃꯐꯝꯗ ꯑꯩ ꯉꯁꯤ ꯇꯧꯒꯦꯕ ꯈꯪꯒꯅꯤꯕ ꯑꯩꯅ ꯆꯤꯡꯅꯔꯤꯁꯤ ꯀꯨꯏꯔꯕꯅꯦꯕ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯃꯔꯛꯇ ꯑꯩꯒꯤ ꯏꯇꯥꯎꯒ ꯑꯩꯒꯤ ꯅꯨꯄꯤꯒ ꯃꯤꯌꯦꯡ ꯈꯔꯅ ꯆꯜꯂꯝꯃꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯆꯤꯡꯅꯕꯗ ꯆꯨꯝꯃꯛꯑꯦꯗꯅ ꯑꯩꯒꯤ ꯏꯇꯥꯎꯒ ꯑꯩꯒꯤ ꯅꯨꯄꯤꯒ ꯃꯃꯥꯡꯗ ꯃꯔꯤ ꯂꯩꯅꯔꯝꯕ ꯑꯣꯏꯔꯝꯃꯦꯅ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯏꯇꯥꯎꯗꯣ ꯑꯩ ꯆꯞ ꯆꯥꯅ ꯑꯩ ꯄꯥꯎꯈꯨꯝ ꯄꯥꯝꯃꯦ ꯑꯩ ꯏꯇꯥꯎꯗꯣ ꯉꯁꯤꯗꯤ ꯃꯥꯏ ꯃꯅꯥꯛꯇ ꯆꯠꯂꯒ ꯆꯞꯇꯕ ꯄꯥꯎꯈꯨꯝ ꯑꯃ ꯂꯧꯗ꯭ꯔꯤ ꯃꯈꯩꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯥꯛꯏꯕꯁꯦ ꯑꯩ ꯁꯤ ꯃꯩꯆꯥꯛꯁꯤꯃꯗꯤ ꯀꯣꯛꯄ ꯉꯝꯃꯔꯣꯏ ꯑꯩ ꯏꯇꯥꯎꯗꯤ ꯂꯥꯛꯄ ꯂꯥꯛꯏꯅꯦ ꯀꯁ ꯇꯥꯟ ꯆꯥꯔꯤꯉꯩꯁꯤ ꯃꯇꯝꯗ ꯍꯪꯍꯧꯔꯒꯦ ꯑꯩ ꯉꯁꯤ ꯄꯦꯟꯗ꯭ꯔꯤꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯦ ꯑꯩꯒꯤ ꯏꯇꯥꯎꯗꯣ ꯊꯦꯡꯅꯔꯒ ꯍꯟꯗ꯭ꯔꯤꯕ ꯑꯩ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯑꯩꯒꯤ ꯏꯇꯥꯎꯗ ꯍꯪꯅꯤ ꯃꯗꯨꯗ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯅꯤ ꯑꯩ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯑꯩ ꯏꯇꯥꯎ ꯊꯤꯔꯨꯅꯤ ꯑꯩꯁꯨ ꯏꯇꯥꯎ ꯊꯦꯡꯅꯒꯦꯅ ꯈꯜꯂ ꯉꯥꯏ ꯂꯩꯅꯦ ꯑꯩꯁꯨ ꯏꯇꯥꯎꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯈꯜꯂꯤꯅꯦ ꯉꯁꯤꯁꯦ ꯅꯉꯣꯟꯗ ꯋꯥꯁꯦ ꯍꯥꯏꯕ ꯉꯝꯅꯕꯗ ꯈꯔ ꯊꯛꯆꯤꯜꯂꯦ ꯁꯥꯎꯔꯨꯗꯣꯏꯔꯣ ꯏꯇꯥꯎ ꯑꯩꯁꯨ ꯍꯥꯏꯕ ꯉꯝꯗꯕꯅꯦ ꯏꯇꯥꯎꯁꯦ ꯁꯤ ꯈꯔ ꯑꯩ ꯂꯦꯞꯆꯤꯡ ꯉꯥꯛꯇꯅꯤ ꯇꯧ ꯆꯞꯆꯥꯔꯤꯗꯣ ꯑꯗꯣ ꯀꯩ ꯋꯥꯅꯤ ꯏꯇꯥꯎ ꯍꯥꯏꯔꯛꯑꯣꯅꯦ ꯑꯩ ꯍꯥꯏꯗꯣꯏꯁꯤ ꯏꯀꯥꯏ ꯏꯇꯥꯎꯅ ꯍꯥꯏꯗꯣ ꯋꯥꯗꯣ ꯍꯥꯟꯅ ꯍꯥꯏꯔꯛꯎꯅꯦ ꯑꯁ ꯀꯔꯤꯝ ꯈꯜꯂꯨꯁꯤ ꯏꯇꯥꯎꯗꯣ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣꯁꯤ ꯏꯇꯥꯎ ꯑꯩ ꯍꯥꯏꯔꯛꯑꯒꯦꯀꯣ ꯏꯇꯥꯎ ꯑꯗꯣ ꯑꯩ ꯅꯨꯄꯤ ꯂꯦꯝꯕꯤꯁꯦ ꯏꯇꯥꯎꯒ ꯈꯪꯅꯔꯝꯃꯦꯕ ꯑꯩ ꯃꯨꯟꯅ ꯈꯪꯉꯤ ꯑꯗꯣ ꯏꯇꯥꯎ ꯀꯌꯥꯝꯕ ꯈꯪꯅꯕꯤꯔꯝꯒꯦꯗꯣ 이거 아노하라 분들이 이제 아야 카르지 또 저 또 뭐 또 누구지 이제 빠딱 이네요
ꯍꯣꯏ ꯏꯇꯥꯎ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯥꯇꯤ ꯇꯧꯕꯤꯔꯤꯅꯤ ꯑꯗꯨꯒ ꯁꯦ ꯑꯩꯁꯤꯒꯤ ꯆꯤꯔꯥꯏꯁꯤꯒ ꯍꯥꯛꯇꯛꯇꯅꯤ ꯃꯥꯒ ꯑꯩ ꯀꯥꯏꯅꯔꯤ ꯏꯇꯥꯎ ꯑꯩ ꯂꯩꯕ ꯃꯐꯝꯗ ꯃꯥꯅ ꯌꯥꯈꯤꯕ ꯂꯩꯇꯦ ꯏꯇꯥꯎ ꯆꯤꯡꯅꯕ ꯑꯣꯈꯣꯏ ꯍꯥꯏꯗꯣꯛꯀꯗꯧꯔꯣ ꯑꯩꯁꯨ ꯅꯠꯇꯦ ꯏꯇꯥꯎ ꯏꯇꯥꯎ ꯈꯨꯗꯤꯡꯃꯛꯁꯦ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯗꯨ ꯏꯇꯥꯎ ꯑꯩ ꯀꯃꯥꯏꯅ ꯑꯩꯁꯨ ꯏꯇꯥꯎ ꯋꯥ ꯄꯥꯡꯒꯦꯕ ꯏꯇꯥꯎ ꯍꯪꯉꯣ ꯏꯇꯥꯎ ꯑꯩꯒꯤ ꯅꯨꯄꯤ ꯃꯤꯃꯤꯒ ꯏꯇꯥꯎꯒ ꯈꯪꯅꯔꯝꯃꯦꯁꯨ ꯈꯪꯉꯦꯕ ꯑꯗꯨ ꯏꯇꯥꯎ ꯀꯌꯥꯝ ꯀꯨꯏꯅ ꯈꯪꯅꯔꯛꯀꯦꯕ ꯃꯤꯃꯤꯁꯨ ꯏꯇꯥꯎ ꯏꯇꯥꯎ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ ꯏꯇꯥꯎ ꯑꯩꯁꯦ ꯄꯤꯁꯛ ꯄꯤꯛꯏ ꯄꯥꯡꯒꯜ ꯁꯣꯜꯂꯤ ꯑꯗꯨꯅ ꯇꯥꯇꯤꯇ ꯑꯣꯏꯅ ꯇꯧꯕꯤꯈꯤꯕ ꯉꯥꯛꯇꯅꯤ ꯅꯣꯡꯃꯇ ꯑꯩꯅ ꯍꯥꯏꯕꯁꯨ ꯃꯥꯅ ꯍꯔꯥꯎ ꯌꯥꯈꯤꯕ ꯂꯩꯇꯦ ꯑꯃꯠꯇ ꯌꯥꯈꯤꯗꯦ ꯑꯩ ꯌꯥꯝ ꯀꯨꯏꯅ ꯂꯣꯏꯅꯕ ꯐꯪꯗꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯏꯇꯥꯎ ꯐꯔꯦ ꯀꯩꯗꯧꯋꯦꯕ ꯏꯇꯥꯎ ꯀꯩꯁꯨ ꯅꯠꯇꯦ ꯏꯇꯥꯎ ꯐꯔꯦ ꯏꯇꯥꯎ ꯀꯔꯤꯝ ꯈꯜꯂꯨꯅꯨ 이반이주 날먹다 따만만에 간두어지 뭐래 또 너 쟤는 비싱이주 시장에 랭내서는 너 이반이 비자빙에 되기 로이나라 빨리 뭐래 또 성납이야 되다 뭐래 서로가 되거든 빨리 가야 돼 너가 비엠 진짜로지 어이 라이트 올라 비엠 진짜로지 ꯈꯣꯡꯁꯤꯁꯨ ꯂꯩꯊꯦꯛꯈ꯭ꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯇꯥꯇꯣꯝꯕ ꯇꯥꯇꯣꯝꯕ ꯀꯥꯏ ꯇꯥꯟ ꯆꯠꯈ꯭ꯔꯕꯅꯣꯕ ꯁꯤꯕꯣ ꯁꯦ ꯇꯞꯅ ꯍꯧꯒꯠꯂꯨꯁꯦ ꯃꯊꯛ ꯀꯥꯈꯠꯁꯤ ꯀꯃꯥꯏ ꯇꯧꯈ꯭ꯔꯤꯅꯣ ꯁꯤꯕꯣ ꯁꯤꯗꯤ ꯁꯨꯝ ꯀꯨꯝꯗꯕꯗ ꯈꯣꯡꯁꯦ ꯂꯩꯊꯦꯛꯈ꯭ꯔ ꯃꯥꯜꯂꯦ ꯇꯥꯇꯣꯝꯕꯗꯤ ꯂꯩꯇ ꯃꯥꯜꯂꯦ ꯌꯥꯝ ꯅꯥꯔꯕ ꯍꯤꯗꯥꯛ ꯑꯃ ꯇꯩꯁꯟꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯗ ꯆꯠꯁꯤꯔꯥ ꯌꯥꯅꯤ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯈꯤꯒꯦ ꯂꯦꯝꯕꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯁꯥꯎꯅꯈꯤꯕ ꯋꯥꯔꯧꯅꯈꯤꯕ ꯅꯨꯡꯉꯥꯏꯅꯗꯕ ꯃꯌꯥꯝꯗꯣ ꯃꯗꯨ ꯄꯨꯝꯅꯃꯛꯁꯤꯡꯗꯣ ꯀꯥꯎꯊꯣꯛꯅꯔꯒ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯁꯦ ꯌꯨꯝꯗꯣꯡ ꯄꯣꯛꯇꯧꯅꯒ ꯂꯩꯁꯤꯜꯂꯒ ꯁꯥꯎꯅꯔꯒ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯑꯗꯨꯃꯛꯅꯤ ꯈꯜꯂꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯤꯅꯦ ꯍꯥꯏꯕꯗ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯥꯎꯅꯕ ꯌꯥꯗꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯅꯣꯏ ꯇꯥꯇꯣꯝꯕꯒꯁꯨ ꯊꯥꯏꯅꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯧꯔꯛꯑꯦ ꯍꯥꯏꯌꯦ ꯀꯩꯁꯨ ꯅꯠꯇꯕ ꯃꯔꯝ ꯑꯃꯗꯒꯤ ꯉꯥꯎꯁꯟꯅꯗꯅ ꯌꯨ ꯊꯛꯆꯟ ꯆꯥꯁꯜꯂꯒ ꯁꯥꯎꯅꯗꯅ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯅ ꯑꯝꯇꯗꯤ ꯆꯨꯝꯊꯣꯛꯁꯦ ꯍꯣꯏ ꯆꯨꯝꯊꯣꯛꯑꯅꯤ 야래 너 이거 다시 ꯍꯥꯏꯅꯔꯤꯉꯩꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯄꯤꯔꯛꯄ 야래 너 지금 뭐 ꯀꯩꯅꯣ ꯃꯣꯏꯕꯥꯅꯤꯗꯤ ꯅꯍꯥꯟꯈꯩ ꯄꯩꯅꯗꯅ ꯂꯩꯅꯕꯅꯦ ꯑꯗꯨꯒ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯅꯒ ꯂꯥꯛꯃꯤꯟꯅꯕꯅꯦ ꯍꯣꯏ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯅ ꯂꯥꯛꯇ꯭ꯔꯣ